ngasi khongjom numit ki thauram matungda khongjang na pareng lengli adungai kumjai lising amaga sani panga maudra ga mathogi April kungo humdoina Manipur gi ningtamanga na piki dama khongjom da British ka sokna balanfam da thawaina ponta piduna lanthengna khiba athobu singin sing thoram mauksa gumna lenga na sinduna ngasi pangtholaba matung tha sigi kunga mari da Manipur gi hausuk oriba phibam sing sigi matangda Manipur gi apunba mahiroi sing haiba kanglup amana mass protest rally amasatkani hana phongdorkhre rally asi Manipur gi mahiroi punamang saru gyaduna sakadabani kwa kaithel gi tidim ground gi ayupung mapan tarakpadi gi khongsat asi hawgani hari amaronda thajiningai pawma gi matungina di ngarang chief minister secretary Nailin Thang Telena khuyek pi dun kokomi gi convener YK Diren da nakal ani gi marak high level mi pama pangthok ko saru gi abina ba ayi sirol ama pirakri hari sirol dura lenga ki meke di gi home minister na lusing senior MLA ani yawba high level delegation amaga kokomi gi mihut sing gi marak Manipur gi phibam sing sigi matang na khanana ba mi pham pangthok da bani haidno khangala ki ba loina mi pham si pangthok na ba gi matam pibirak na ba haijar ki hari adumaina ma ngarang nungthil pangthok ki ba kokomi gi paugi mifam amadadi sirol asigi matungina mifam pangthokpagi matam lep 3 haina pawmising phongdokhibaga loinana tha asigi kunga manga gi nungthil pung amma tarakpada miam hupna kokomiga loinana lenga ka thamkhiba wahangsingi matangda hangba satpagi khongsat ama chief minister gi banglo tamna sangsingani khongsat asida saruk yamina si haina tuan bulupsingda kokomi gi maikedi gi ayi sirol sing pikri hadi Wangjing the chief minister na BDO office hanga piki mayok ta hawra khiba miya marak tegi ama nungmai na kap khiba masung gari sing thuga khiba ki mayok ta NSRC to wakat kri nahanung thil chief minister Y Khemsa na lusing ba NPP amasung BJP ki MLA khara yauna BJP Manipur Pradesh ki president phawba na saruk yaduna BDO office ama sanga khiba thauram gi mayok ta trong lawbi amasung Gelmold misam singhat khibadigi hawra khiba khuisauna raba miyambu security force na laksina na buhwana bada nongmaina kapa na masai sai kuntraga tarerom suraba elangbam nelbir kauba miyama mabukta nongmaina pandana suon khiba masung wangjing texam laikai digina Kairen Wikok Tava Lambi Paringi Nakal the Kamduna Tamba, Gari Masa Sing Tuwaira Migi Mayok, the National Human Rights Commission da Wakat Krit, Wakat Asi Uripok, Ningtao Kongzam Laikai Digi, Ningtao Kongzam Tanil Kobami Mana, Complainant Oiduna Ngarang New Delhi gi, INA gi ZPO Complex Taliba, Manap Adhikar about Block Sida, Office Oriba National Human Rights Commission na complaint report ama file tar khiban hadi magi complaint report asi the police ama some security personnel singi maikei digi unlawful oiba mawong da ahen ba pangal sijina duna tear gas amade nongmai maru kya kap khiloina gari masa sin thuwai dun ama da thuan badana tana nongmai maru na faw kapsinki thawong sing asi thawuk thopam sing adura leiba misam sing sathaba terrorism gi thawong ne masum khunja sing gi punsibu khudong thiba mayuk na hanbani haibaga loinana security personnel sing gi thawong sing asi leiba sigi constitution na piba miyam gi fundamental rights sing khongau na bani hainasu phongdokhi haidi thawong asi na constitution gi article 21 pidi right to life and personal liberty article 300A na piba right to property was khungkauna bani maram asina thawdok asida senari bisingi matakte mahakna file toriba complaint report asigi matung ina cognizance Loubiyu High Court of Manipur gi sitting judge amana lusing ba independence judicial inquiry ama athuba sathan biduna thawdok sing asi matau karan na thoki bano haiba yauna akupa maram sing thidok philmi thawdok sing asida siena personal sing hakting na masa khangdok tuna makoi gi matakta legal amasum disciplinary action lokatpiu amasum akai toy mayuk na raba victim sing na phangliba pukning wakal gi awaba sigi damak yengladuna matik saba compensation phangan biu PBU amasum asigumba thawdok sing asi matungna mu hana thoktana ba security force sing da direction PBU haijaki bani hari complainant asina ngarang National Human Rights Commission da file tawkiba report asi commission gi makai digi diary number 8904 IN 2026 ki makhada receipt tawre habi ayib sirol amasu pirakri hari Manipur gi law and order ki phibam ruling MLA sing na khanakhri Manipur hauzik oirakliba laiba ki irang law and order ki matana se minister Y Khemsa na sier lawdun ruling ki minister amasum MLA sing wapam kya khanakhri
Ngarang numidang pung taruk makai tabadagi hawraga numidang pung taret makai taramdai phawba CM Secretariat Chief Minister Waikem Zana siya lawduna lengak pairiba ruling party ki minister sing amasum MLA sing punna phaminaduna Manipur gi hawzik oirakliba irang asigi matangda amasum law and order gi matang wafam kya puthokuna khananaki ngarang gi mifam adugi matangda pauksi amna phangwa pawda trongrawi thawdok ki matangda NIA de case sinaduna thigat hankhibigi matang Manipur gi singi lamda hawzik naga amasum koki ani gi marakta ungkhanaba hengalakliba tampak ki mafam kya da kankalaklibi irang asigi matangda ngarang gi mifam aduda kumna khanabaga loinana irang asi nem thanduna lamdam asida santi amasum nena taba phibam puraknabigi matangda wafam kya su ngarang gi mifam aduna khanaki hari Manipur hauzik paikhatliba laibaki sakwa thaurangi thabak kya gi matangdasu mifam aduda khanaki assembly constituency singda paikhatliba lambi thong sing yauna sakwa thaurangi thabak kya hena khumang soksin hananaba masum panduna laiba thabak kya ma sathanabagi wafam singsu ngarangi mifam aduda khanaki hari lup kya na lengak paidi party ki MLA minister singa masum political party ki mute singna ngasi ki khongjom de gi numi ki palan thoram da saruk yabi yaro hena thamlakni bo wafam singa du gi matangda mifam aduna khanaki hari ngasi gi Chief Minister na siya lawduna phamkiba mifam aduna home amasum youth affairs and sport ki minister Govidas Konthaujam art and culture amasum tourism gi case loken MLA sing ts Bisorjit case loken Ramuiba Thangjam Arun Kumar Hais Dingo case Joy Kisan L Rameswati Robindro Sheikh Nurul Hasan Amadi MD Asauddin K Robindro Dr Y Radhesyam ts Santi Paunam Brojen amasum sapam kunja ki sona sarugaki Chief Minister na ngarangi mifam adugi matangna maki Facebook account na thagalakhibada ngarangi mifam aduda Manipur gi sakho tharangi wapum kya khanaki paikhaliba sakho tharangi thabak singi progress amasum matam sana lusinabagi wapum kya khanaki lamdam asida santi da akaiba pirakliba kaya gi matangna khanabaga loinana punna hotnaminaduna santi hanjinabagi wapum kya su khanaki India ki Prime Minister na lakliba sahi English ngani nifugo teret phawda hiram kya ra sakhatpa Viksit Manipur amasum Viksit Bharat ama ohenabagi manglana do mang phaw hananabagi dama government na priority pi duno paikhat kadaba thabak singi matangna su khanaki hari center but para tambi na civil war laukthok tabani amako India lengana suwa masum nan suda lariba militant kaya da training piduna maite masum lamda masigi indigenous miyam hana po honaragli sidagi kanana ba central lenga ko asoba para tambina ba Manipur gi miyam thokpi raklo yum da tumduna laibiraganu center lariba lenga ko para tambina ba civil war laktok tabani haina all Manipur United Clubs Organization amuko gi president sorakhaibam sanjoina phongdokri Ngarang amuko Manipuri Student Federation MSF All Manipur Women's Voluntary Association Amawaba Poide Leimarul Maira Paibi Apunba Manipur amasung Committee on Human Rights Kohor na punisinduna Impal East United Clubs Organization amasung Kampal ga puna kusan maduna ngarang Impal East District ki Kuangba Dobi Lampakti ki horaga Wangkai Kuangba Road ta satkiba miyam gi khongsat amasaki Handakta turong rawi de pikliba angang ani yauna puna miyoi manga laikidaba masum Impal urkhul lambida miyoi ani laikidaba thawong bu penaba masum yaningdaba phongdokpa amako amasum masiga satminariba lup manga sinduna sakiba miyamgi khongsat aduda lengana hauzik phawbada miyat pasing fagatuna serak piba ngamdaba bu penaba masum yaningdaba phongdoktuna wangkhai kongba lambida masing yamlaba miyamna khulaw kya lauduna khongsat adu satki haidi Nungthil pung ohumlom tabra Kuangba Dobi Lampakti ki horaga Kuangba road ta wangkhai tamna haigalakhiba miyamgi khongsat aduda aikhoi gi laipak aikhoi na ngaksakadabani aikhoi ningtamna hingadabani tronglawbi de piktiba angang ani hatkhiba masum Central Security Force na misam ahum hatkhiba yaningdi proxy war tawduna misam miyam hatkanu aikhoi amato oina punsinlasi aikhoi ningtamna hingadabani apunbana pangaldi Manipur muthatpi yaroi misam praja hatpiganu terrorist na misa miyam hatpa lephalo Armed Forces Special Power Act 1958 muthalu India government ki aron malalong khudak ta handu Imphal urkhulota misa mani hatkibi yaning di haina thapa placard sing paki Bamon Kampu Irilbung Kairao Kongba Usekon Kaikhu Kabui Naharup Hoirem Laikai Naharup Wangkai Kongpal singba maiki kya digi lakpa masing yamlaba miyamna Sharuk Yadun Wangkai tamna haigalakhiba miyamgi khongsat adu amuko gi president sorakhaibam sanjoi yauna lup kya gi makok thongba thapuba singna ikai khumnakhi
Ngarangi miyam gi khongset aduda wangkai kaithel asangbi Yonglan lairak masing yorak pada Manipur Police amasum Rapid Action Force ki Police Force ki masing yamna pa personal sing na thatuna thamki amuko gi president na miyam gi khongset adu yamna santi oi mongda kunung mamang phawpu tang salaga madudagi mamai lairaga amuk hanjakhi gi hingsa amata tawhaloi haina makok thongba police officers sing unaduna taksin kedubo police ki maike digi mafam adudagi Yonglan lairak phawwa aduma anbikro haiduna makhata na salan kidi amukogi presidena andro parking kunung mamang phawbu satnabigi police ka kana wari sanari ngai miyoi khrana loudspeaker sizin aduna miyam gi khongset asi makhata na police ka muknabigi mahuta wangkhai yonglan lairak phawraga sakhrasi haiduna miyam gi khongset adu wangkhai yonglan lairak lom na salanki maira paibi khara wangkhai yonglan lairak lom da sakhrabasu tungda lakpa maira paibi kyana andro parking kunung mamang phawba yamna santi oi basasagi haiduna namduna satnabonaki aduba police amasum raf kangbuna lambi thingjinduna salankiri maira paibi singa loiduna khongset lakhiba nupa kyana namfuda kunung mamang tamna satkani haiduna police kumnaki matam khara muknaraba matungna miyam gi khongset aduda saruk yarakhiba miyoi singi makedige security force tamna nungna thomjelaki nori kapslaki security force ki makedige tear gas amasum mob bomb singba kya kaptuna miyam adu tankhaki tungna numidang athingba phawda security force ke miyoi kya ga muknaki hari Manipur hauzik thokli birang asi India lengana thukan bi irang ni haiba wafam sanjoina thamladuna Manipur miyam bu laikha tana muthanaba amasum namthanaba India lengana koki gi su amasum nan su da leiba khulai paiba militants kya da training piraga atamdana satharak bi irang nai ki Meitei amasum lamdam asigi indigenous miyam bu namthanaba India lengana satharak liba thong kya asi amuko amasum masiga satminariba lupsing amasum miyam na akan mamong na kandem tawi haina sanjoina phongdoki Assam da Kuki community ki akhanaba lehanbi ki mayok te lepri hawkiba March taraga manga Assam government ke sign tawnakhiba memorandum of settlement MOAs da Assam ki Karbi Anglong amasum North Kasar Hills Autonomous Council singda Kuki Furuk ki akhanaba sit sing reserve tawnaba yawriba provision singi mayok te Joint Action Committee for Autonomous State GACAS na yaningdaba phongdokri United Kuki Democratic Army, Kuki Revolutionary Army, amasung Kuki Liberation Organization na MOS ama sign tawnaduna tungkoi santi thamnaba Assam government na lakholagli thabak pudi yaning ba phungdoklabasu MOS adugi clause 5.1 clause A amasung clause B gi wafam budi yaning da ba phungdokli clause adugi matungina constitution gi chamaga kunga manga suba amendment lakpa matamna Kuki community gi akhanaba sit sing lehnanaba Assam government na Karbi Anglong Autonomous Council KAAS amasung North Kasar Hills Autonomous Council NCHAC ga wari sanabiki wafam yauri Joint Action Committee na phongdokhibagi matungina MOS aduda yauriba provision sing aduda singi district sing da hauzik lairiba santi gi phibam ka helakpa yai amasum tuan ba tribal group singi marakta su unkhanaba phibam sing tholakpa yai Karbi Anglong amasum West Karbi Anglong constituency sing asi furup sing yumpham oibanati territory gi makhara semkhibani haina su phongdokhi MOS adugi clause 2.3 da apun masit masing nifuga mari gi manungda kunthraga mari di schedule tribe singi reserve ni haina yauduna leirabani haina kaladuna committee na hai reservation hairiba si schedule tribe puna makini akaknaba furup amaginati karigumba constitution gi samaga kunga manga suba amendment laktuna Karbi Anglong Autonomous Council di sit masing hengalak patarabasu Kuki furup yaun akaknaba furup amagi tongan sit sing thambadi tawridabani haibu wafamsu committee na thamki Joint Action Committee amadi masiga satminariba organization sing MOS adudu yauriba clause 5.1 clause A amasum B amuk hana khanaraga lauthokhinaba wafam government na thamki Kuki furup ta akhandana sit pibigi wafam yamna kana yakhidaba aduda GACAS ta natana KUYA, KIYA amasung KFA na puna sign toki. Kuki theories na kablak pada misa mama sokli. Ngarang nung tilpung mariga minini furum tarak pada litan PS dagi nung suklom da kilometer kunga mangaram lap na leiba. Sinakay tel tam na kuki theories na numay kapsila pada kulasigi. Zihangam rong sung si kunga mapan kau bamiyo ema maki yung manak na leiba lambi da sa lingay da makong na numay maru na paando na sokli hedi.
ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯒꯤ ꯈꯨꯅꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯒ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯁꯤꯅꯥ ꯀꯩꯊꯦꯜꯒ ꯇꯥꯏꯅꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁꯥꯏꯀꯜ ACꯒꯤ ꯇꯦꯡꯄꯤꯕꯨꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯠ 5ꯔꯣꯝ ꯀꯥꯟꯅꯔꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ 3ꯁꯨꯕ ꯃꯍꯥꯔ ꯔꯤꯖꯤꯃꯦꯟꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯀꯥꯞꯄꯗꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯁꯒꯣꯜꯃꯥꯡ PSꯅ ꯀꯣꯟꯕ ꯀꯣꯡꯕ ꯃꯔꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯋꯥꯀꯟ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡꯅ ꯃꯈꯥꯗ ꯂꯩꯕ 7MRꯒꯤ ꯄꯣꯁꯠ ꯑꯃꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ 35ꯔꯣꯝ ꯀꯥꯞꯊꯔꯛꯄꯗꯒꯤ MR ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ 10ꯔꯣꯝ ꯀꯥꯞꯄꯗꯒꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ UNCꯅ ꯀꯨꯀꯤꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯀꯤꯝ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯪꯉꯧꯕꯨꯡ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ UNC ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯀꯤꯝ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯑꯃꯁꯨꯡ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯑꯣꯡ ꯊꯣꯛꯍꯜꯂꯛꯄ ꯑꯁꯤ ꯍꯛꯁꯤꯟꯅ ꯂꯧꯏ ꯍꯥꯏꯅ UNCꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ UNCꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯆꯪꯉꯧꯕꯨꯡ ꯚꯤꯂꯦꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯤꯡꯂꯛꯄ ꯑꯃꯁꯨꯡ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯜꯍꯜꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅ ꯆꯠꯍꯟꯕ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯃꯤꯟꯅꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯅ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯍꯦꯟꯅ ꯃꯆꯦꯠ ꯇꯥꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯛꯁꯤ ꯒꯣꯚꯔꯅꯦꯟꯁ ꯆꯠꯊꯔꯤ ꯕꯤꯃꯣꯠ ꯏꯁꯇꯦꯠꯀꯤ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯄꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯂꯒ ꯁꯦꯟꯇꯔꯅ ꯄ꯭ꯔꯣꯛꯁꯤ ꯒꯣꯚꯔꯅꯦꯟꯁ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯅꯔꯒꯤ MP ꯗꯣꯛꯇꯔ ꯕꯤꯃꯣꯠ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯁ 9ꯒꯤ ꯄꯥꯎꯃꯤ ꯁꯨꯅꯤꯇꯥ ꯑꯥꯔꯌꯥꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯗꯣꯛꯇꯔ ꯕꯤꯃꯣꯠ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯦꯕꯅꯣꯔꯃꯦꯜꯅꯤ꯫ ꯆꯍꯤ 3 ꯁꯨꯔꯕ ꯎꯪꯈꯠꯅꯕ ꯐꯥꯎꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧꯅꯤ꯫ ꯁꯦꯟꯇꯔꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯄ꯭ꯔꯣꯛꯁꯤ ꯁꯤꯁꯇꯦꯝꯗ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯏꯁꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯂꯒ ꯁꯦꯟꯇꯔꯅ ꯂꯧꯅꯤꯡꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫